Asigi crime story asi Nungshinaba nupina hanjin namthak tawtuna atopa nupa amada luhongnabagidamak mahaki nupabu hu pithakuna hatkhibagi warini. Crime asi 2002 da Kerala Tamil Nadu lonabada leiba Parasalada thokibani. Matam asida Raj BSc Radiology 3rd year da tamle aduga Greeshma na literature student ni makoy animak chahi kulumdoi sure. Greeshma na interest ka leitrawasu mayum panaba matam oirakpana imung manung na chanaba nupa thiyaki. Matam asida Indian Army da thawak tawba nupa amaga Greeshma ga lubongnaba haina singnarami. Greeshma na su sengna adum hairaga Raj ka lapthoknanaba honajaki. Makoy ani masa yanaduna nungsinarakiba maramna Raj na thamoy sengna nungsi lapthoknaba ngamloi hairaki. Raj khanghandana Greeshma na army oiba nupa aduga engage tawrami. Khangaklaba matung engagement di imungi warini aikoy ani nungshinabadi kaide haiduna Raj na lapthoku haiba sungya yakide. Matang swaidadi Greeshma su luhongjingai mamang Raj tagi lapthoknaba lambi yengba horaki. Haujiki matamdadi nungshinaba matamda nungsinariba nupa natraga nupi adugi phone da aronba photo video message na chingba yawba haibase yamna common oire. Maram asina Raj na luhonglaba matung blackmail tawrakadra haina kiwa horaklami. Matang asida tasengna Greeshma ase Raj tagi lapthoktuna luhongkiba pamlabani. Tasengna hairabasu Raj gyan tararoi lapthoku yararoi haiba Greeshma na khanglami. Aroibada Greeshma na Raj po hatnaba warep leblami. Matamsida Greeshma na mi karamna hatkadagi haibagi matangda internet ta thirami. Mahakna search tawkiba topic sing court ta evidence oina puthoraki. Mahakna paracetamol kayam yamna chasilagadi overdose oigadagi kari hidakna mi harpa yabagi kayam kuina changadagi haiban chingba sing thirami. Evidence yaudana karamna mi hatkadagi haina su mahakna Google da thirami. Ahanba oina mahakna yamnaba paracetamol sing isingda yansinduna Raj po pithaklami. Adubu Raj na haute hainangde haiduna yamna thau yaramde. Masigi matung mahakna atopa upaya amaga amuk thiraki. Matang asidani soirabasu mara leire haiba khanglabasu hanjin hatnaba honei aranba thabak hanjin tawi haiduna kotna saukibasi. Hu walaba isinglo nupaduna thajaba nungsiba aduna thaklibani. Ahanbagi thodok adugi matung Raj asoi angam yaudana hingli. Masi pauda Greeshma soirure lalure haibagi nuwaitaba amata phaukide. Mahaki mathangi Raj hatnaba upaya sina haimahida hidak yansillaba matung challenge ni kanana hena thakpa ngambagi yengasi haina namthak tawrami. Haimahido yaum ama thaklaba matung Raj khai haiduna makhatana thau haiba yakidre. Challenge ni hairiba thodok asigi video su evidence oina puthoraki. Video aduda Greeshma na Raj ta video namdanaba hairami. Mahakna khara thaklaba matung hauti haiduna othoki. Haimahi khara thakluraba matung mahak oba horaki. Handaki thodok asidasu mahak asoyangam amata yahoutre, mahak sihoutre. Luhongba naksilakaba matamda Raj pu amukaso hatnaba honaraklami. Greeshma na ingna chingna luhongnabagidamak Raj pu hingduna leiba pamlamde. Greeshma na Raj pu Kanyakumari da leiba mahaki yumda laknaba hairami. Raj pu soidana laknaba sex tawsi haiduna namthak tawduna kauribani. Message ta su Raj pu matomta laknaba Greeshma na hairaki. Wari pumna maksi Greeshma gi mama amasung mama ga pukminaba maamadi khangnibani. Makhoi su Raj hatnaba lawdunaba si yauribani. Asumna sex tawhangani haiduna kaubadagi 14 October 2022 da Raj Greeshma gi mayumda laklami. Asumna laklaba matamda Greeshma na Raj ta ayurvedic ki hidakni haiduna karino mahi ama pithaklami. Mahi aduda Greeshma na labukta chainaba napi hidak hapchinkrabani. Mamangda ising haimahi saduna pithakrabani. Haute haiduna thakhidrabani. Handak mukti hidakni haibadagi Raj singnaba leitana thaklami. Masigi matung Raj masa nuwaitaba horaklami. Greeshma na yamna nungsibagi mawongda aina soibadagi hapchang nuwaihandre. Aina pithakliba hidak adu expire oiramba yare haina message ta tharaki. Mahakna napi hidak yansinkibagi wafam adudi lotsilami. Hairibu message singa si Greeshma na Hatkhre. Tungda muk cloud tagi restore torapani. Numitugi numidangdagi Raj ki hachang kaya ching tapna sopa horaki. Puk yamna kanna naba yamna kanna obana chingba tawwa horaki. Asumna phibam yamna sukchilakpadagi mahak hospital da pukhalaki. Yamna thengna pukhalakpa maramna doctor na kanba ngamlamde. Numit 13 wana khanglaba matung 25 October da Raj tabangpal thadoki. Khajitang nganna hospital da lakcharamlabadi mahak kanba ngamlamgadabani. Adubu hospital chattanaba Greeshma na thingkibani. Raj na mahaki mamanaba amada Greeshma gi manakta chatluba matung mahak hachang nuwairaktre haina phongdoklamba leiki.
Mamanaba asinasu Greeshmana hidakta khu haplamgani haiba thajaramde. Rajna laikhidabagi report lawbada chingnaba amata yaudana hidak thakkibagi wafam adu mamanaba aduna phongdoklami. Polisna Greeshmana pithakiba hidak adugi maramda chingnaba horakhi. Polisna thigaluba matamda Greeshma tha amagi matungda luhonglagani haiba khanglakhi. Polisna case ama file toraba matung Greeshma bu pharami. Pharaba matung police station gi toilet ta Greeshmana toilet cleaner harpik thaktuna masa matomta sijanaba honarami. Hospital da pukhatlaba matung niyomgi matung inna Greeshma gi statement lawrami. Masida Greeshmana hidak adu mana pibani haina phongdoraki. September 2023 da Greeshma bail phangki adubu jail da adumak lerami. Makhatana numit 95 gi trial chatharami. Hanjin mi bu hatnaba honaba namthak tawba Greeshma matungda su semdoknaba hotnaroi. Atopa kanagumba amaga mukhanaba honarakpa yai haiduna 20 January 2025 ta court na sibagi chairat piki. Greeshma da piriba dandi asi henmali haina khanra matik chai haina khanra haibado miyamna comment ta haibiramu. Mihada sida senariba Greeshma gi mama Nirmala Kumaran Nupa lising yangkai gi fine amasung chahi ahum jail da laibagi chairat pikre. Matik chaba evidence laitabadagi mama sindudi court na mara laite haiduna thadokre. Adumbu channel sina amuka handa kurumjari. Matungda su channel sina miyamgi kanagadaba lawsing oigadaba crime story ama muk puduna lakchari.